अहानबदा मरुइबा पाउसिंग पिजरी नुपी लाल की नुमित लापदा मणिपुर की गवर्नर लक्ष्मण पारासत आचार्यना लमदम असिगी इरोइचासिंगदा याइफा पाउजल पिरकली कामजोम अमसुंग कर यांखाई मापन लोंग थारंबा पोपी पांबी सिंह सिक्योरिटी फोर्सेस सिंगना मंगनख्रे मियोय अनि फारे बॉर्डर रोड ऑर्गेनाइजेशन ना किलोमीटर लिसिंग अमका चात्रुक निफुत हुमदोय सांगबा इंडो म्यांमार बॉर्डर की स्तंभल खाबा चही तरा लोसिनबा पांदम थमली लोंगजंबा मैतई नेताजी अमदी ओजत कोंबम मैनेजिंग डायरेक्टर मी टीवी नेटवर्क डायरेक्शन पीबा नुपी लाल की उतकनी लुपा कोर कुंथ्रागा निपान सुबना लाख हुम्फु सेंक्शन तौख्रे यूनियन मिनिस्टर ब्रिटिश की मायोक्ता मखुद तेम पायरगा थौना मणिपुर की नुपी सिंगना लौदांगबो इकाय खुमनबा ओइना नुपी लाल की मितम खिलगनी अमदी UNPC ना Our Rights, Our Future, Right Now हाइबा थीम दा United Nations International Human Rights Day 2024 observation खुरुमजरी ताबिरी मपु वाइखोम बसन्ना तारान ओक्चरी पाउ संदोंना पिजरी नुपी लाल की नुमितना लापदा मणिपुर की गवर्नर लक्ष्मण पारासत आचार्यना लमदम असिगी इरोइचा सिंगदा याइफा पाउजल पिरकली सही खुदिंगी डिसेंबर 12 थौना फबी इमा सिंगबु निंगसिंगबा ओइना पांथोकलिबा नुपी लाल थौरम असि माइ पाकना हनक सहिसु पांथोक ओइरसनु हाइना महाकना फोंदोरकली नुपी लाल नुमित असिना लापदा इंग लिसिंग अमगा चमापन कुंथ्रा मापनदा ब्रिटिश सरकारना अमदी मणिपुर की मतम अदुगी महाराजा ना मणिपुर की प्रजादा ओत नैबगी मायोक्ता थौना फबी इमा सिंगना कंगलिपाकी दमक्ता मथौना मरिंगजेन गलोइनना मैतै नुपी अमगी हनबा लेतना मचा सिंगी दमक्ता इमा सिंगना लांथेंगनखिबा अदु अमुक हन्ना होंगना नंसिंगनबगा लोइनना इकाय कुमनरकली गवर्नरना मखा तारदुना हौख्रबा इमा सिंगना थौना फबा लांथेंगना मणिपुर बु कन्नबा होनखिबा मथौना मरिंग लेबगुम सिंगना अखोई की थमोइदा थौना फना मिखा पोंदना हिंगनबा जुबिरम लिबा असी अखोई इरैचा सिंगना मुत्तनबा होनसी इमा सिंगना लांथेंगनबगुम अवाबा तारबा मतम असिदसु अखोई पुमनमक थौना हलोसे वफया थमखी मणिपुर संगसिलिबा वार ऑन ड्रग्स कैंपेन असी कंसिलक्तुना उखुल डिस्ट्रिक्ट अमसुंग कांपोपी डिस्ट्रिक्ट सिंगदा लम एकर यांखाइगा मापन सिंग पुलिस ना याथतुना मिनिस्टर नोंथोंबम बिरेन सिंगना ब्लॉगिंग फॉरेस्ट डिपार्टमेंट के स्टाफ सिंग अमदी BSF के पर्सनल सिंगी अपनबा खुदपु अमना कामजोम डिस्ट्रिक्ट की मनुंग चनबा फुंगियर सब डिवीजन की मनुंग चनबा मपिथेल चिंगसांगी लम एकर निफुगा मंगारोम दा आइनकाइना पोपी थापदा चेनबा मियोय फाबगा लोइनना थारंबा पोपी पंबी सिंग याथतुना मांगनख्रे हाइरी सिक्योरिटी फोर्सेस सिंगना फारबा मियोय सिंग अदुदी लेखो हाउकिब सही कुंथ्रागा तरेत अमसुंग हिगौ खोंसाई सही कुंथ्रानी हाइरी मखोय अनि उखुल डिस्ट्रिक्ट तगी फाबनी हाइरी तोंगान तोंगानबा ऑपरेशन अमदा सिक्योरिटी पर्सनल सिंगना कांपोपी डिस्ट्रिक्ट की मनुंग चनबा थोंगलांग अखुतपदा लम एकर तरागा मरी रोमदा थारंबा पोपी पांबी याथतुना मांगनख्रे हिरम असिगा मरी लेनना पुलिसना FIR अमा रजिस्टर तौख्रे हाइरी हिरम असिगा मरी लेनना चीफ मिनिस्टर एन बीरेन सिंगना माइक्रो ब्लॉगिंग एक्स दा थागलकपा पोस्टा SP कांपोपी डिस्ट्रिक्ट की लुचिंग मखादा एडिशनल SP LO ना लुचिंगबा कांपोपी पुलिस अमसुंग मरफुतरा सुबा CRPF पर्सनल सिंगना
thonglang akutta popi pambi sing yathatuna manghan takhan khibaga thagalapa phongdokpaga loinana CRPF personnel singna state asigi law amasung order ngakpada mateng pangbata natana makhogi ahenba thabak sing maru oina Manipur dagi drug sing maru phangna muthatnaba lenga asena lokhaliba khongthang asida chawna mateng pangba asina war on drugs campaign asi mai pakna sangsinba ngamlagani haina Chief Minister N Birena phongdorkli Houzik Ministry of Home Affairs MHA Government of India gi makhada bakhalakba haukraba kilometer lising amaga chatruk nifuhumdoi sangba Indo-Myanmar border fencing gi thabak bakhaliba Border Road Organization BRO Phase 9 na pangthoktuna sahi tara gi manungda sambal khaba gi thabak sing rosinaba pandam thamli haiti BRO gi official source na phongdorkli BRO na Houzik Indo-Myanmar border gi sambal khaba gi thabak asida lupakor lising kunrong sambal khaba khaktada sizinagani aduga lupakor lising taramatoina border gi lam humpu rom semgani official survey amagi matung ina kilometer lising amaga chonga rom sangba Indo-Myanmar border gi sambal khaga doriba asigi manungda kilometer chahumda electric fencing togduna India amasung Myanmar border area da effective management tongnabagi damak amadi security amasung Northeast region da stability lehannaba honagani haina official source asina makatari Indo-Myanmar fencing tobagi khongthang asi hek harokpadagi Myanmar da lising anika kunga mathogi February thadagi hogduna kop toroktuna Myanmar gi military singa opposition outfit singa akan mamong da jathaba hokiba lan asina India rom da Myanmar macha lising kunthraga mathoi rom lanjelaptuna leiri masigi matakta ing lising anika kunga humdogi me ahumda Manipur da horok leba irang asina maram oiraga tangdu lektadaba phibam asina border fencing gi thabak thoram singda yamna changna akade piduna lakli adubu yamna laibak thiribadi Myanmar da Houzik military amasung opposition outfit singi marakta sokna riba achoba lanjau asigi khudong chaba logduna human trafficking hengalakpa ainkaina khusukulai sing smuggle toba amadi yamna chawna drug trafficking sing Myanmar da hengalakna tainana leiba state singi Manipur, Mizoram, Nagaland, amasung Arunachal Pradesh singda henkalakpa asina tangai fadana border sambal khabagi thabak asi thuna pakhat tabaya daba thabak ama oiba na India government na akan mamiyeng changba hokkibani haina source asina phongdorakli amaromda Myanmar ka hakthing na tainana leiba state sing Manipur, Mizoram, Nagaland amasung Arunachal Pradesh ki maru oi na tribal body sing na India government na lakhalakliba border sambal khabagi khongthang amadi free movement regime lokthok khibagi mayokta houzik fawba leiri adubu India government gi Indo-Myanmar ga mari leinana lakhaliba khongthang asi illegal oiba trade sing muthatuna reason asi gi miyamgi semilon fagatnaba sinba khongthang gi saruk amani haina official source asina phongdorakli State asida hing pangthoka doriba marfu mangarak suba Nupi Lal ningsing thoram asigi damak Manipur lengakna mapung fana semsaba loikre thoram asi state lengakna sinduna Imphal gi Nupi Lal complex amasung GP Women's College ki Central Hall da pangthokani thoram asida Chief Minister N Birena Chief Guest oinam asigi MLA Irengbam Nalini Devina thoram asigi President amadi Nauria pakhang lakpagi kendragi MLA Sapam KB Devina Guest of Honor oina saruk yaduna State asigi civil amasung atay makok thongbo officials sing amadi CSO singi mioi sing galoinana Nupi Lal da thawai kat khraba ima singi mafamda haikal aikat tamduna ikai khumnaba utkani athoiba bit thunglen sing na makhoigi warol piba loiraba matung haing ai pung 10 taba matamda function pangthokpam Nupi Lal complex Imphal mamangda longjamba maitai netaji na iba amadi Ojit Kumar Ilangbam managing director Mami TV network na direction piba Nupi Lal Memorial Association drama party na sanaba Nupi Lal drama stage play kudol tamduna miyam utkani
Haying pangthokadoriba Nupi Lal numit ka mari leinana gari chathok chasinda ahongba khara leiragani hairi. Traffic Control Wings Manipurgi SP Pramesna thokpa cherol amagi matung inna Imphal East Romdagi General Post Office tamna lakpa gari sing Moirangkhom lomda chatkani Singjamai romdagi lakpa gari sing Moirangkhomdagi Kasamthong lomda chatkani Thauram pangthokpamda matam-matamgi oina gari chathok chasinda ahongba leigani hairi. Adum oinamak essential service gari singi unati theidok theizin leiroi hairi. Minister of Home Affairs MHA na Inglising anika kungo humdogi August thada Special Relief and Rehabilitation gi package ona Manipur da thokleba irang asiga mari leinana apunba semfam pakor Chaniga Mapan Subna Lag Nipumanga approve tawkibagi manungda irang asina lauba fangdraba longi singi compensatory package una lupakor kuntraga nipan sumna Lag Humpu sanction tawkre haina Union Minister of State for Agriculture and Farmers Welfare Ramnath Thakurna Lok Sabhada phongdokre. Manipur gi MP Angomcha Bimol Singna Lok Sabhada hangkiba wahang amagi paukum piraduna Union Minister Ramnath Thakurna makatarduna hakibada agriculture ase state subject ni adubo central government asina state amadi union territory singda leiriba longi singi similon amasung ate hiram singda thumang sauksenabagi damak tongan ba scheme sing amadi program sing pakhatuna lakli mahakna makatarduna hai central government na longi singi pakhalikli ba scheme singi manungda credit insurance income support infrastructure crop procurement at minimum support process, mechanization, irrigation, organic farming, amasung digital agriculture sing yauri. MP Akoijam Bimol na Manipur da thokleba irang asina, lami singna lauba yadabagi amangba asi government asina assess tawba haina hangbagi paukumda Union Minister Ramnath Thakur na hiram asiga mari leinana central government na sanction tawkiba apunba senfam lupak core kuntraga nipan subna Lak Humpugi manungdagi lupa kor kuntra mathoy ka supna Lak Humpu taret hanana Manipur state ki damak thadokre. Central government Manipur gi irang na sokhala balongi singi damakta akanba relief package sing tongan ba scheme singi kuthangda khana ba pi bahore. Makata na pina ba honagani aduga package sing ashi lomida yahannabagi thabakti state government na tawgadabani haina sengdokhi. Patriotic Writers Forum PAWF Manipur Amadi Manipuri Women's Literary and Cultural Organization MWLCO Assam Hozai Anina Thambal Rising Club and Library Govindapur Hozai ga khosam naraga haying ayupung mapan nga makai taba matamda club asigi ground da pangthokadoriba marfu ga manga suba Nupi Lal gi thoram ka mari leinana Nupi Lal gi life size ki mitam ama wangkhai asigi MLA Thangjam Arun Kumar Singna WAIKHOM hangdoktuna miyamda kusanaragani haying pangthokadoriba thoram asigi mangoinana ngasi ayuk forum gi khongchat loisingna Nupi Lal gi mitam khingadoriba mafam adugi akoibada social service ki thoram ama pangthokre. Social service aduda PAWF ki president Naroibam Khambaluwang secretary Rakesh Naurem assistant secretary Laimuzam Pratap Singh patron Maibam Dr. Laistrom Landoni amadi WAIKHOM Bihari Chongtham Jiban Lata Naurem Romila na chingba maru iba member kayasu saruk yaki loinana MWLCO gi founder president Renuka Yumnam secretary Asem Subhasini assistant secretary Seram Pisak Macha social activist Dr. Yankom Bagya Chandra Konsam Michael amadi Kunjeswar Mangsatabam nasu saruk yaki Tharam aduga mari leinana forum gi secretary Rakesh Narim na phongdokhibada haying December 12 asida Nupi Lal gi mitam ama Hozagi Govindapur da thinanaba semsaba rosilaklei thoram asigi mangoinana ngasigi social service ki thoram asi pangthokjabani haying thingadoriba mitam asina Hozagi amadi Malengi harukliba maitai nupi singda anoba thongna ama soidana hablagani thajai
ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯃꯔꯤ ꯑꯃꯗꯤ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯀꯨꯟꯊ꯭ꯔꯥ ꯃꯥꯄꯟꯗ ꯊꯣꯛꯈꯤꯕ ꯅꯨꯄꯤ ꯂꯥꯟꯒꯤ ꯏꯍꯧꯗ ꯊꯧꯅꯥ ꯐꯅ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝꯒꯤꯗꯃꯛ ꯃꯈꯨꯠꯇ ꯇꯦꯝ ꯄꯥꯏꯗꯨꯅ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯈꯤꯕ ꯏꯃꯥꯁꯤꯡ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯃꯤꯇꯝ ꯑꯁꯤ ꯈꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯁꯣꯁꯤꯌꯦꯜ ꯁꯔꯚꯤꯁ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯀꯣꯟꯁꯝ ꯃꯥꯏꯀꯦꯜꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯐꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯊꯧꯅꯥ ꯐꯔꯕꯤ ꯏꯃꯥꯁꯤꯡꯒꯤ ꯃꯤꯇꯝ ꯃꯔꯥꯡ ꯀꯥꯏꯅ ꯈꯤꯟꯕꯅ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯂꯩꯄꯥꯛꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯜꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ꯫ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯤ ꯋꯨꯃꯦꯟꯁ ꯂꯤꯇꯔꯦꯔꯤ ꯑꯦꯟड ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯅꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯍꯣꯖꯥꯏꯒꯤ ꯅꯟꯗꯄꯨꯔꯗ ꯉꯔꯥꯡ ꯗꯤꯁꯦꯝꯕꯔ 10ꯗ ꯂꯝꯌꯥꯟꯕ ꯏꯔꯥꯋꯠꯀꯤ ꯃꯤꯇꯝ ꯑꯃ ꯃꯥꯏ ꯄꯥꯛꯅ ꯈꯤꯟꯈꯤꯕ ꯑꯃꯗꯤ ꯍꯌꯦꯡ ꯗꯤꯁꯦꯝꯕꯔ 22ꯗ ꯍꯣꯖꯥꯏꯒꯤ ꯒꯣꯕꯤꯟꯗꯄꯨꯔꯗ ꯅꯨꯄꯤ ꯂꯥꯟꯒꯤ ꯃꯤꯇꯝ ꯑꯃ ꯈꯤꯟꯒꯗꯧꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ꯫ ꯑꯁꯤꯒꯨꯝꯕ ꯑꯐꯕ ꯊꯕꯛ ꯑꯁꯤ ꯇꯨꯡꯗꯁꯨ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ, ꯃꯤꯌꯥꯝꯅꯁꯨ ꯁꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯅꯨꯄꯤ ꯂꯥꯟꯒꯤ ꯃꯤꯇꯝ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯐꯣꯔꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯥꯎꯔꯣꯏꯕꯝ ꯈꯝꯕ ꯂꯨꯋꯥꯡ, MWLCOꯒꯤ ꯐꯥꯎꯟꯗꯔ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯦꯅꯨꯀꯥ ꯌꯨꯝꯅꯥꯝ ꯑꯃꯗꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯨꯏꯔꯣꯡꯕꯝ ꯀꯨꯟꯖꯕꯇꯤ ꯑꯍꯨꯝꯅ ꯄꯨꯟꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯦꯝꯕꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯊꯧꯔꯝꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯔꯝꯒꯤ ꯐꯥꯎꯟꯗꯔ ꯁꯦꯀ꯭ꯔꯦꯇꯔꯤ OC ꯃꯩꯔꯥ ꯑꯃꯗꯤ ꯕꯤꯔꯃꯣꯒꯜ ꯀꯣꯂꯦꯖ ꯁꯣꯝꯕꯨꯡꯒꯤ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯍꯦꯗ ꯗꯣꯛꯇꯔ ꯂꯥꯏꯁ꯭ꯔꯝ ꯂꯟꯗꯣꯅꯤ ꯗꯦꯕꯤꯅ ꯔꯤꯁꯣꯔꯁ ꯄꯔꯁꯟ ꯑꯣꯏꯅ ꯋꯥ ꯉꯥꯡꯒꯅꯤ꯫ Manipur's United Maitai Pangal Committee UNPC-na ngarang Lilong Bazar-da leiba Jama Masjid-ta Our Rights, Our Future Right Now haiba theme-da United Nations International Human Rights Day 2024 gi observation thauram pangthokre haina committee asigi chairol amana phongdorakli. Chairol asina hai community asigi leaders sing activists amadi miyam punduna pangthokkiba thauram aduda hojik lamdam asomda thokleba irang asida meeting thamduna miyoi-bagi hak khongoi naba thingnaba pandamda pangthokpa thoramni hairi. Thoram aduda UNPC gi President Alhaj Maulana Muhayyuddinna phongdokkibada lamdam asida santi justice porokhanduna furuk khudingmaki dignity sing hanjin hannaba tangai fati hairi. Mahakna makha taraduna International Human Rights Day observation pangthoktuna conflict leiba matamda akhoi punna amato oina universal rights sing ngaktuna thamba mathok tai haiki. Tharamgi wangangbada advocate Zakir Hussain legal advisor UNPC Manipurda hojik oriba human rights ki fibam sing baladuna mahakna hai. Hojik oriba Manipur gi fibam asida stakeholders singna amato oina leptuna mipum khudingmaki safety amasung dignity thamnaba honaminasi haina appeal tawki. Tungda Jama Masjid ki Pes Iman Alhaj Kari Kayamudina Manipurda amaga yetnaba yaudana santi oina hingnabagi damak amato oiba masel faunaduna wari sanaba amadi amana amabu respect pinaba mathok tai haiki. Ngarangi thoram adu UNPC gi Finance Secretary Maulana Sheikh Habibullah Nadiwi na vote of thanks piduna thoram adu da saruk yakiba sing fak thagatpa phongdokkiba galoinana committee asina lamdam asida tangdulai taba santi oina mafam ama purak naba hotnaba thabak thoram singbu miyamna support pibiu haiba galoinana thoram adu loisingki. Tongan ba tongan ba engine makhal mathian engine double triple mayam ma leirabni haibna chingba sing ngasi phauba Manipur gumba subna gi 30+ lakh khak leiba population gi conflict ama solution phangdaba se it's really shameful. Aduna takpadi ekoi Manipur da leiribai khoi whether ekoi mitai pangal oigera whether mitai oigera whether chingni ki kuki oigera even in naga oigera we are not valued ekoi se mamal leitaba gumba ithri da khwaida gi mamal hongba adumba jiba makhal amani haina ekoi gi mainland haiba tare India na khalli hai basi karai de khul lan ke dori ngasi ekoi na
सेचरीबा इंजरीबा कोर्ट का तौदना इंग्लिश का खरे याव न तौजरी सी इंडिया न करी सुखंग भी दे वी आर जस्ट वैल्यूलेस अखोय न तौरिबा कंट्रीब्यूशन अखोय की लाइफ की ओइबा करी से अदुगी ह्यूमन राइट तो अदुनी हौजिक ngasi gi thim sisu yam chanare ngasi maki pangthoi se our rights our future then right now haiba se koi matam sana edo godo ne tongan ba duga tongan ba engine makhal mathian haibi ikrami muslim ikrami khal ka haiba point se masisra aikoi jat bijat nai ne daba nai dana drama manaba manadaba tanatna marol thok daba jeev jantu laigriba punama aikoi pangnariba aikoi ko unariba aikoi ne sijin nariba aikoi na kanariba aikoi na kanaba phangliba yobi san oisunu iro oisunu samu oisunu sagol oisunu yen nganu oisunu punnamakki hak mase islam na tambiriyo khangmin naraga aikoi maram chana aikoi thabuk konthok na bahot na se inshallah lenina point amakaka aina thamdaningi aikoi function kaya da hainai achauba singna right kongoi na re parja ki hak mat le lambi sorok chemdre tawam thokpa duty kaya tawdre haina parja aikoi ongtang chumse Perja ikoi ongtang chumse hariba chobu singra ikoi ki right jonthok khre lupa changana lisingna masi chumdra bra wafam la ikoi ki right che ikoi ne jonthok khre ba lupa changala horaga lising la horaga perja ma kaina ikoi ki right che sinna khre aduna chobu singthina tawning momong da right che taw khre masi bhabi ya nanam ke damakta makoi ma khudak taw thai bi ya nanam ke damakta ikoi isa ki right che ikoi chumna sijin nanam ke damakta ma soibar ikoi awareness ngasi kun suba World's Mountain Day 2024 gi thoram Divisional Forest Officer Chandel Nasinduna Mountain Solution for a Sustainable Future haiba thimda Chandel ki Analon Christian Institute Tambungda Institute asigi mahiroi sing oza sing amadi Chandel Forest Division gi staff singapuna awareness program amadi atum ahau chami naduna pangthokre ngasi gi mahiroi chahumga yankhai rom na saruk yaduna pangthokkiba awareness program da DFO/Chandel Dr. N. Munal Maitena haikibada Manipur gumba chinga saruk ta chada 90% oina state ta asigumba World's Mountain Day ki thoram pangthokpa tangai fadaba lei chingsing asi khwaidigi kuiraba malemda leiriba posak singi manungda amani malengi oina ching singna saruk chada kuinga taret kanba maramna aikhogi akoibagi ising nungsit amadi sa uchek singbo yokhatpaga chingsingna achoba thongdang lori chingsingna malingi isingi sarukta ahum thokpagi ani piba maramna chingsingbu water towers of the planet haina khangnai Dr. Munal na makata na haikibada chingsingna mioibagi hydroelectronic yauna wind solar energy na chingba mahoksa na su sokhan dana kanaba energy kaya piri Prithvi gi tourism gi chada Taraka Nipan Gidi Chingi Maham Singda Oiri Amadi Mioi million 9,000 Makbigani 920 Romda Hakting Nana Kanabasu Piri Ching Singda Dharma Amadi Chatnabi Kayagi Kurum Nafam Su Oiduna Lakti Malingi Chinjak Kichada 80% Piriba Pambi Kungi Manungda Pambi Tarukti Chingda Fangmani Adubu Ngasidi Mioi Bana Atat Akham Laitana Uwa Yanthatpa Sanga Hapiba Climate Change Amdi Missing Hingalakpana Akogi Ching Amasung Asuki Matik Sokale Soil Erosion Landslide Thokpa Ching Singda Ising Chapsin Bagi Chang Hantarakpa Unka Hena Sogdorakpana Chingba Mioi Bada Ising Fangbagi Chang Hantahale Lamkoi Missing Hingalakpana Su Ching Singda Plastic Pollution Gi Achoba Saiteng Bidare Maram asina Dr. N. Munal Maitei DFO Chandel na miyamda akoy puna jungle kothokpat thingba uwalep tana thajanba amadi sa uchek singbu kaminaduna World's Mountain Day na lakpada asang amantana pik thanaba ching singi oiba fajarba Manipur amadi Chandel district ohalasi haina apel tawrakhi Kumbi Assembly Constituency gi Lomi Singda Kendra Sigi MLA S Premchandra na ngasi dagi Ningtamthagi Maru Marang Sing Lomi Singda yanthokre Salan Khonjil da leiba
MLA gi yumda kendra asigi tongan mafam singdagi lakpa thawai yawba longmi singda Manipur Sarkar gi Agricultural Department dagi pitharakhiba hawai mangal thau thokpa hangamaru amadi hawai muksori na singba longmi singda kusenaki Ravi Sit Singh longmi singda kusenakiba aduda MLAS Premchandrana phongdokhibada longmi singna thawai yauna maipakna pothok na bahon honaminasi hairadana ingtamgi maru marang sing department na pitharakliba maru marang sing ngaidana gathil dagi mangjongna lanai oina leizaduna marang maipakna ingkol koiduna pothok marang kaina pothokpa ngamnaba longmida koina chatuna longmi masada sel oina lupa lising manga pigani hainasu aktokhi tharam aduda saiton amadi wangu terakhong Gram Panchayat ki Administrative Committee ki Chairman Singh M Ibom Cha amadi P Baleswar BJP Kumbi Mandal ki Secretary W Thoiba BJP Bisnupur District Committee ki Vice President ki Hes Laxmansu Saruk Yakhi Manipur Langakna State asida taribu kuki sing muthatna bahonare haiduna maral sibaga loinana Manipur da thokliba irang asi losenabagi amata ngairaba upaidi kuki singi oiba separate administration ama leibana oigani haiduna kuki MLA singna ngarang Delhi gi jantra mantra mamangda wakat mifam famduna khongjang singkre khongjang aduda Manipur Legislative Assembly gi kuki MLA taragi manungda MLA taret saruk yakhi hairi khongjang aduda NBN singna lochingba lengakna kuki singi mathakta genocide chathaba yaningde Manipur thokliba ethnic violence asigi amata ngairaba solution di kuki singi separate administration ama leibana oigani haiba black card kaya paiduna khongjang sangsinki tungda khongjang aduda saruk yakiba kuki MLA sing aduna khudyek piduna PMO gi khutangda Prime Minister Narendra Modi da memorandum pisingki hari Security Forces na amasung tampaki mafam singda area domination amadi thiba humbagi thabak leptana chathari Operation asigi manung channa Kangpokpi district ki Tingkhai Khulenda thiba humbagi thabak chathabada khulai kaya fagalpa ngamkhre fagalaba khulai sing adudi magazine yawba 9mm CMG ama single ball sniper rifle ama magazine yawba 9mm pistol ama 36 hand grenade ama tube launcher ani 9mm gi kapayariba maru ani amadi radio set amani hairi marak asida security gi akanba section thawranga loinana National Highway 37 Imphal Zeri Bam lambida pochai puba gari chanigam mari amasung National Highway 2 Imphal Dimapur lambida pochai puba gari chamaga marfu manga akanba ngaksen bagaloinana posilakre hairi masigi sumathakta set asigi tonga mafam chamaga tareta checkpoint sing hangduna achat awong sing check tobki thabak chathari Sakhangdaba khulai paiba lalhoba lof apunba kangbu amaga atopa lalhoba lof amaga mayang Imphal police station gi manung channa leiba segai saibi dagi changlaga leiba karang chatpagi lambi da ngarang nimidang atheng bada chawrakna pung ani dagi ahum mukta ba matamda khothongna khre ita bagi khudang famgana thogdok aduda asok open yarombai yai haina thajanari thogdok thofam aduda mayang Imphal police station ki osina luchingba police ki team ama laktuna yengsilaba matung thogdok adugi matangda mayang Imphal police station da case ama lakhakre hairi
Manipur leiriba yalhomi sing kanjanaba inaline permit chatna hanaba khongjangda thawai katkiba amadi asok apan nangkiba singi mafamda Manipur gi tongan balu tarahumdoi mathang sitna IPSA Pandam Akom Luf Ipak KSA Loya Luf Kanglamai KIL CLK ERTO AKSIL MIKL amadi SWA gi maikaidigi kok nonduna ikai khumnaba ul lakli luptara humdogi apunba cherol asigi matung ina Manipurda Bengal Eastern Frontier Regulation Lising amaga chanipan humputara humdogi makhada ILP chatnaba hawagi ayaba pikhiba chahi manga farakpagi lingsing kumon ama lakpada masi chatna hanaba ihogda thawai katkraba amadi asok apan nakhiba singi kok nona ikai khumnabaga loinana harau tayamba fongdorakli ngasing Manipur mai hongna chakliba asina maram oiraga chahi kudingi chawna pangthoktuna lakhiba adu hanak chahi asigi oinadi IPSA gi office ta achamba thoram amaga loinana pangthokre thoram aduda luf tara humdoi gi thomi singi singna maru oina saruk yaduna ihau asida thawaina panthapi khraba sapam Robin Hood ki mafamda haikal ekat tamduna ikai khumnakhi thoram asida saruk yakhiba luchingma singna phongdokhibada hawkiba lising amaga samapan marfudagi hauna kanglipakta Bengal Eastern Frontier Regulation 1873 gi makhada ILP chana halu haiba demand tawrakibani India government gi Home Ministry na ILP asi government ki authority amatada Manipurda Bengal Frontier Regulation 1873 asi chana hanba ngamloi fawa hairakhibalai adum oinamak regulation asiga manaba bill ama pass tawinaba Manipur government na taksinduna laki haiki Naga gi family da affiliate tawriba Kom Tribe ki puwari bu semdok sadok naba honoriba Kom Tribe Council amadi Kom Union Manipur gi thabak sing khudakta lepkadabani haina Kom Naga Union Manipurna section warol thamlaki Union asigi Information and Publicity Secretary na thadurpa Cheryl amana hai Kom Naga Union Manipur asi chahi kayadagi Chandel Naga People's Organization CNPO amasung United Naga Council UNC gi saruk ama oiduna lakli UNC na Kom Tribe ki affiliation bu sakhangladuna matter asi matam chupagi oina waroisin pikrabani Kom Furup ki manungda tokai tahanaba politics adu makhatana KTC amasung KUM na chatha roidabani asiguma thong asina akogi miya marakta khaibung tahanduna chakhatpa khunai amagidamakta sangsilak liba khongthang asida thinta hangani hairi amuromda tha asigi marida Kuki Liberation Army KLA na chingnaba singna Dimpi Kulki Kunja Singh tamthina furakhiba thodok adubu union asina akan mamongda kanyan tawi hairi victim amadi makhogi imung manungda achumba wayal fanghanaba demand tawri furup asigi manungda thugainaba honarak liba singim panglan mangfau nahanbagi mahutta miyangki yaifanaba hona higani haina wafam amasu cherol asida thamlakki Tha asigi tarada Manipur Muslim Welfare Organization MMWO gi advisor Alhad Siraj masamakta lup asida matam sangna joint secretary ki mapum oina thawai puduna Lejaramba KH Adil Khan MMWO dagi resign tawgi Cheryl masagi khojek yaurga bisinkre makata na lup asiga hiram amata fawpada mari leinadre haina media gi thongda miyamda thamlaki Aroibada maruiba boxing amung hana pizari Nupi Lal gi numit na lakpada Manipur gi Governor Laxman Parasad Acharyana lamdam asagi iricha singda yaipa paujel pirakli Jong amasung Kampokpi district singda ekar yankhaga
yankhaiga mapan rom tharamba popi pambi sing security forces singna mang hankre me ani fare Border Road Organization na kilometer listing amagal satret nagpigini listing amagal nipu humdoi sangba Indio Myanmar border gi sambal khabagi chahi taragi manungda losinaba pandam thamli Jamba Maitai Netaji na iba amadi Ojit Kumar Ilangbam Managing Director Mami TV Network na direction piba Nupi Lal gi drama utkani Irang na sokhalaba lawmi singi damak center na compensatory package una lupa kor kuntra ganipan gasubna lakumpu sanction tawkre Union Minister Mayokta makutta tiam pairaga thongna Manipur gi nipi sing na lokhiba thodangbu ikai khumnaba oina Nupi Lal gi mitam khilagani Amadi UMPC na our rights our future our right now haiba team da United Nations International Human Rights Day 2024 observation pangthokre Hoziki oina Mami TV na sanokjaba Manipuri gi pau losinjare makataba pau gi damak miyeng tadana leibiyu